Every second, every minute, man, I swear that she can get it. Say if you a bad bitch, put your hands up high, hands up high, hands up high. Tell them put the lights down right now, put me in the mood. I'm talking about dark room perfume. Go, go. I recognize your fragrance. Hello mayam, hi, အယူစီ Happy New Year everyone. အယူစီ yumda thokpagi yam kana loisalibuko skin care tawba loire ai makeup tawdri ado makeup tawba loire uchar agi mayam ai baking su loin loire tu mayam ai yumda thokpagi journey do mayam do uchar kiko mayam ai lotion da loire kiba loire ai ga don chai ko ai big siziga sigi tukakse pude ba ado mayam chat perusu lagi ko bye bye guys 8 हुए ये फिर em hả mày guys I'm sick to eat airport on beach the boarding pass guys I will put the way or show you I will need to find out my boarding gate number. Gate number, they didn't give me my gate number. Hey guys, I'm gonna buy some wine. Nice. Here is the wine section. I'm gonna buy. So this is the white wine from Italy. Guys, I bought a white wine from my dad. I want like below but white wine, and then next I'll go and check any gold shop. Excuse me. ito gold ko aduga kainogi ay zik ayun chatose like perfume. One for my sister. Another surprise gift for my sister. For delivery yun. Malapit ko pa meron.
ꯇꯧꯒꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 44 ꯆꯠꯂꯦꯕꯀꯣ ꯑꯩ ꯆꯦꯛꯀꯤꯡ ꯇꯧꯕꯒꯤ ꯉꯥꯏꯔꯦ ꯁꯤꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯍꯣꯏ ꯃꯅꯤꯅ ꯅꯪꯒꯤ ꯂꯩꯔꯛꯄꯗꯣ ꯑꯝꯇ ꯍꯥꯡꯇꯣꯔꯛꯑꯣꯁꯦ ꯀꯩꯅꯣꯒꯤꯁꯨ ꯑꯝꯇ ꯃꯅꯨꯡꯗ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯑꯒꯨꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯂꯩꯔꯛꯄꯈꯩꯗꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕꯗꯣ ꯉꯔꯥꯡꯒꯤ ꯎꯠꯄꯗꯣ ꯋꯥꯃꯟꯗꯅ ꯁꯪꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯒꯨꯅ ꯄꯨꯊꯣꯛꯍꯜꯂꯒꯦ ꯄꯨꯊꯣꯔꯛꯑꯣ ꯄꯣꯠꯁꯤꯡꯗꯣ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯁꯤꯒꯤ ꯑꯥꯏꯄꯦꯗꯁꯤꯃ ꯂꯩꯖꯔꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯏꯅꯕ ꯁꯤꯝꯇ ꯄꯥꯏ ꯏꯗꯣꯏꯕ ꯑꯒꯨ ꯁꯤꯁꯤꯃ ꯂꯩꯖꯔꯛꯑꯦ ꯃꯨꯊꯠꯀꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯅꯝꯕꯤꯔꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯅꯦꯛꯁ ꯄꯨꯊꯣꯔꯛꯑꯣ ꯊꯣꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯒꯨꯒꯤ ꯑꯩꯅ ꯀꯇꯥꯔꯗꯒꯤ ꯂꯧꯔꯛꯄ ꯐ꯭ꯂꯥꯏꯠꯇꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯂꯦꯝꯅꯤꯀꯣ ꯁꯦ ꯅꯪ ꯍꯥꯏꯌꯣ ꯅꯦꯅꯦꯅ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯇꯧꯔꯦ ꯑꯗꯣ ꯍꯥꯏꯌꯣ ꯄꯨꯊꯣꯔꯛꯑꯣ ꯊꯤꯔꯝꯗꯣꯏꯁꯤ ꯄꯨꯊꯣꯔꯛꯑꯣ ꯁꯤꯗꯨꯝꯗꯤ ꯎꯠꯂꯣꯗꯅ ꯊꯤ ꯌꯥꯎꯔꯤꯌꯦ ꯃꯅꯨꯡꯗ ꯀꯅꯥꯅ ꯐꯥꯏꯗꯣꯏꯅꯣ ꯑꯃꯨꯛꯒꯤ ꯊꯤꯁꯦ ꯅꯦꯛꯁ ꯎꯠꯊꯣꯔꯛꯑꯣ ꯑꯗꯨ ꯌꯥꯔꯦ ꯅꯦꯛꯁ ꯎꯠꯊꯣꯔꯛꯑꯣ ꯁꯤꯁꯨ ꯅꯪ ꯈꯣꯛꯇꯣꯛꯑꯕꯣ ꯉꯔꯥꯡ ꯖꯦꯂꯤꯅꯦ ꯑꯩ ꯈꯪꯉꯦ ꯈꯣꯛꯑ ꯆꯥꯔꯦ ꯑꯗꯨ ꯈꯣꯛꯇꯕ ꯁꯥꯔ ꯊꯝꯃꯤꯕ ꯉꯥꯛꯇꯪ ꯄꯣꯠꯈꯤꯗꯨꯝꯗꯨꯗꯤ ꯑꯁ ꯑꯒꯨꯁꯦ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯑꯣꯁꯦ ꯌꯥꯔꯦ ꯅꯪꯒꯤꯗꯤ ꯑꯩꯅ ꯂꯩꯕꯈꯩꯅꯦ ꯉꯔꯥꯡꯗꯤ ꯌꯥꯝ ꯌꯥꯝꯈꯤꯗꯥꯏꯅꯦ ꯊꯣꯏꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝꯃꯝꯗ꯭ꯔꯤꯁꯤꯕꯣ ꯇꯦꯂꯤꯐꯣꯟꯒꯤ ꯑꯆꯥꯄꯣꯠꯅꯦ ꯑꯩꯅ ꯆꯩꯅꯥꯗꯩ ꯂꯩꯔꯛꯄ ꯑꯁ ꯆꯩꯅꯥꯗꯨꯗꯤ ꯌꯥꯝꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯁꯤ ꯌꯥꯗ꯭ꯔꯤꯁꯤ ꯅꯞꯄ ꯂꯩꯌꯣ ꯍꯜꯂꯣ ꯆꯥꯗ꯭ꯔꯗꯤ ꯂꯣꯏꯅꯃꯛ ꯄꯨꯔ ꯆꯠꯈꯤꯖꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯗꯣꯏꯅꯣ ꯃꯅꯦꯅ ꯂꯩꯔ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯖꯦꯂꯤꯒꯤ ꯁꯤꯅ ꯑꯒꯨꯒꯤ ꯁꯪꯒꯣꯝ ꯌꯣꯟ ꯆꯠꯅꯕ ꯑꯩꯅ ꯊꯥꯒꯤ ꯁꯤꯁꯨ ꯂꯦꯇ꯭ꯔꯤꯟꯒꯤ ꯑꯆꯥꯄꯣꯠ ꯃꯤ ꯈꯔ ꯑꯃꯗꯤ ꯄꯥꯝꯖꯔꯤꯕꯅꯤ ꯈꯪꯕ ꯂꯣꯏꯔꯦꯀꯣ ꯑꯒꯨ ꯅꯦꯅꯦꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯔꯥꯡꯉꯦ ꯑꯝꯇ ꯇꯧꯔꯣ ꯆꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯕꯤꯔꯛꯄꯗꯨꯅꯦ ꯏꯃꯥ ꯄꯥꯝꯃꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯑꯆꯧꯕꯒꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯁꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯛꯆꯩ ꯅꯉꯣꯟꯗ ꯆꯥꯅꯅꯦ ꯑꯩꯒ ꯆꯥꯟꯅꯕ ꯂꯩꯔꯛꯇꯅ ꯉꯥꯎꯔꯤꯕ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯅ ꯆꯥꯂꯨꯛ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯨꯕꯩꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯆꯠꯂꯒ ꯆꯥꯕꯅꯦ ꯑꯩꯗꯣ ꯁꯤꯒꯨꯝꯕꯁꯨ ꯆꯥꯅꯤꯡꯉꯛꯄꯒꯤ ꯍꯥꯏ ꯕꯦꯕꯤ ꯑꯅꯤ ꯍꯥꯎꯕ꯭ꯔꯣ ꯆꯥꯂꯨ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯅꯦꯅ ꯍꯥꯏꯗꯅ ꯆꯥꯍꯜꯂꯤꯕ ꯁꯨꯝ ꯍꯥꯞꯄꯟꯗꯣꯏꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯈꯜꯂꯒ ꯄꯦꯡ ꯄꯣꯡ ꯑꯩ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯅꯝꯖꯜꯂꯣ ꯅꯝꯃꯨ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯅ ꯐꯣꯇꯣ ꯁꯨꯝ ꯅꯝꯒꯦꯅ ꯑꯩꯅ ꯐꯅꯦꯛ ꯀꯩꯀꯥ ꯁꯦꯠꯆꯤꯟꯕ ꯁꯥꯟꯅꯕꯩꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯂꯤꯞꯁꯇꯤꯛ ꯁꯪꯉꯤꯅꯦ 마음에 택도 ꯃꯣꯏ ꯁꯨꯔꯤꯕ ꯃꯔꯛꯇꯨꯗ ꯀꯩꯅꯣ ꯍꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎ ꯉꯁꯥꯏ ꯌꯥꯎꯍꯧꯕ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯈꯠꯅꯗꯧꯔꯝꯅꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯥ
ꯃꯌꯥꯝ ꯑꯩꯅ ꯁꯦꯠꯇꯣꯏꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯀꯦ ꯇꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯀꯦ, ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ.